Russia ki President Putin amadi Donald Trump Alaska da meeting adu tawkhra matungda ceasefire finalize karimta oiba ngamdi adubu oinabagi tamakta further step Donald Trump ki zaitagi matang paikhalaki so Ukraine ki President Volodymyr Zelensky bu White House da kauki aduga masida West ki kanglupsu yaubagi wapamne masigi meeting asida Donald Trump na clearly Zelensky da haiki maludi Crimea rise nakoina amuka launing yamati Russia dagi masi pina bahot na view hai bo wafam ase masi ge wafam se kauthokro sini aduga Crimea se nakhoi gi oirami yes no problem adubu madu chatkre adu amuk halak bagi wakal khan ganu hai bo wafam si mention tawkre masi gi matung da Donetsk ki wafam adi hai ke Donetsk sisu Putin na yamna kana demand to bani wali Donetsk asima su piu adu early ceasefire tawni haiduna so amuka Putin ki side ki hide sini madudi Ukraine na makhoi gi Crimea ni haina hairi se masi haipam tokte masi di USSR gi Russia gi lamdam ni nakhoi na lawru bani amuka aikoi na amuka hanna aikoi gi potu lawsin bani madu gi wafam duni amarom da Donald Trump da masi masu haiba di Crimea se thadokro atu second masi masu hai madudi NATO da changbagi wakhan su tothok piu se masi mak loli pun masi Putin na haira koi wafam tumak ni maram di Russia bu at anyhow nam thabi aroi aduga war asile phandam ti ati haiba de ki masi ge wafam si parak bane aduga NATO gi spokesman achoba miyam na so hai ke madudi Ukraine amadi NATO gi marakta kari su relation daite yes partner oibe ai adubu alliance oibe ati sine aduna Ukraine gi oina hojik amna loss ni makhoi gi oina na khoda mira na sanam mila makhoi gi oina kari amata panghaudre asom bisu haude som bisu haude NATO da changbasu pangte NATO gi maru opang oiba amo oina yai makhoi gi awat apata awa anata nakoi gi oina mateng tawbe ai adubu NATO gi alliance magni nakoi da war tasilakpuda wa bata NATO ki country ataina su makoi gi chukti haina kibagi matung ida changakani kolakani nakoi gi mateng pangani madu gi plan do mati tothosani aduna hojik Ukraine gi haibda kaisu laite masigi chairak asida ceasefire di oidrabani na wa se yam kanna haina bagi batang chathabani na som da war se yam kanna tawagi wabni aduga Russia na attack tawdura mapam ka ta drone amati missile hamla tawdura yamda sathiba aso apan amati mi si bagi bawte tari asom da front line da war zone da war kan ba kalli asom da White House da meeting ni Volodymyr Zelensky hoibu kauraga aduga akan ba pressure ne pirise Ukraine da Zelensky da madudi nang sacrifice tawro adugi matung da war ase santi oibi ani aikoi gi thabak yamna lei ato mapam da aduna nakoi masen war tasiludana lei bisin aikoi da su problem de kayam mateng to ko hari bano hai bo pham sini pressure ni kan pirise hojik Volodymyr Zelensky na hai bana Crimea su thado oi adugi matung da Donbas ama mis su thado oi adubu wasi thadok ta na bagi damakta kari mathau tai haibisiti nakoi ne na khangi nakoi da mateng pangpi ga dabani dini adubu mateng asu da pangdan leigadra mateng panglaga maya pulraga Russia ga kara maina songna kani Russia ga war full fledged ta takra se hari brahma du de tok biya banate aduna Ukraine ki hoji problem ni karigumba Donald Trump da akan ba pressure ma Volodymyr Zelensky de piri se masimak ni yakraga ceasefire or koi possibility lai yatraga di amuka sum war chatabaki mong ta lai war chatte khibsena sum hengalaktuna kayam chawbo war ki bakhang pontri asom da Gaza war related achow phom sulai madudi nityana hu ki planning dagi hoji ground offensive da hawdora bani khajit ngai bani Gaza manung da mokoi order pisan ka bani bati Gaza ki public na koi thok ro to pada aduna hojik nongpok tagi nongchup tagi nongpok koi chen dani hojik mi yami sini makoi ki kai toira ba yum na angam bani wasin che thadok laga apang khara puraga south tagi north ta masi yam na kanna chat pagi thaba apse hojik tawi aduka Israel ki order ni nityana hu ki madudi 1 lakh force loing ki loina sangu hojik aduki matung ta mathau ta pot pun mak sangu aduga Hamas sing ase maru dagi phoktok tri fawta makoi gi hostage padana pukrabato madu amuk thadok hanbagi we amata leitrese aduna hostage phangka hairadi makoi Hamas sing ase mamut
ताना फजना मुथन की बम संगनी मजो नंगवाम फंगरे होस्टेज थादोक हनबगे नंगवादा गाजा की हमास सिंह थोमदतपगी वफम फंगरे अदुगे मतुंग द सीजफायर प्रपोजल अमगे सु लई अदुगा इस्राएल ना हाय लकोइना खुचु खुलाई थादनी मसिदा लैररोय गाजा द लैररोय नकोय हायबते कोय वार तोकनी हायदुना अदु ngasi पावम फंगबद बु हमास सिंह सेना होजिक मखोय रेडी नि इस्राएल की कंडीशन याबगी रेडी नि हाइग्री अदुगा अंदक लौखलक लिबा इस्राएल की स्टेप असे हम साथी 1 लाख हेना फोर्स मनुंग ता हादगी सुमयाम चंगना लेरे मदु मथकते एडिशनल 1 लाख फोर्स अंग थाजनबा कुचु खलाई हाना थाजन किउदा दो हेना मुक थाजनबा अदुगी मतुंग द ग्राउंड ऑपरेशन स्काई ऑपरेशन सी रोम दगी सो ऑपरेशन तो खलक पतारदी पब्लिक सिंग तु लेहो किद्रा उकाय ता पुम लोइन ता खाइ खरदा तो होजि पब्लिक सिंग चलो ओइना क्वेश्चन चेन रे सिनी अमरम ता तवरकलिबा मिशन असि लोइमक की पाव डोनाल्ड ट्रम्प न सपोर्ट ऑफ इस्राएल नित्यान हु की मान हाई की मती हाउरब मिशन दो मपुंग फाना तौ मरम दे होस्टेज फाकी बसिंग हमास लोइत्रि फाव बता यारोय अतुन चंक्रदि चंक्रो मिशन अदु मपुंग फारगा थोरक पना फै हाइबो वफम से सपोर्ट असे डोनाल्ड ट्रम्प की साइड की सुपिरखी अमतनी मखोयनी डोनाल्ड ट्रम्प की ईगा नित्यान हु की ईगा चप मानर पोने कोय अमतनी सो मसिजो ngak tribra maside ngak ni gai kari leide madudi war gi tamakta tau war tau aduga loithoklam moina silliba maduda muka magna muka to Nobel Prize pi waingonda ai santiel bani haituna hairi masisu ngakraba wafam mani aduga Gaza da public ki mathak tam koina tawriba aduga makhoina tawriba punma ase masi ki mayokta prithibi na launari bani madudi masi tasena ki willing di chathaba genocide ni haituna adugi genocide to support to bani adugo Israel ki oina madu hai gera hai roida kariya matta makoida madu khena balai banate makhoi ki Zionism amalai se masi ki agenda di amre masina Jordan Egypt Syria even Saudi Arab ki lamdam khara ko laga makhoi greater Israel ki planning dari aduga greater Israel ki opam se hojik su am kan na lona bharakle maram di hojik makhoi ki mukut power ni strength ni aduna power am strength lai ringa to ho buta bari aduki opam dini aduni hojik prithibi ni am kan nei na amarom da Iraq related bomb su taimal di Iraq ta America ki base lai hai di masi Baghdad ta amadi Baghdad ka lai thangna ma pom da masi kariga matam ta ISIS na ngasi dagi chahi khar mamang ta tais ki kanglup ma thorak khi amadi masi na mafam kali da katal karan halak pathilak pa amadi mafam lam capture ta am kan jakhalak pasa masi ki ISIS si that kani hai bugi namwa ta sang khi banai di American group ase do Iraq ki kanglup na hai kre hojik ISIS maru chai thakre makoi si am lairak tre aduna khara laiho pa amadi manga amatara am laibodo madu de koi sanajarage aduna nakoi akhoi sida lairi se thokpiro hai bo pham se aduna Baghdad tagi American force mahum sadan laibodo mahum thogai biro hojik lokto tan chakro hai bo hai rakle masina tungta Iraq Iran masisu relation da adogi Syria masi relation da pajar ko ga khom lai masi ni oi le se kasi chahi ke atagi rak pani adu bu tapna makoi bu khom som de inthor ko lak dari adu bu makoi ke power and strength wi ka handri Israel na tawri sida complete makoi na support to biraduna ngasi makoi ke pajabo mai pak ko helakli masi ki point ahum se ngasi ki ayuk ki oi pa pajabo point sing ni haituna update matik se ma thamjare